Miss PAODAM yang tabiri besungbu yumnam Anuradha Devinay kunan ukramzari. Hauzek maroiba PAODA Maite lande habase malemda unanabagi pandamda UCM na luchingba mihut kangbo ama Tripura amadi Bangladesh ke demata ngasi Imphal thadokre. Lena sohala bayum singi state lengang na kaithadagli basampa masidi loktak ta thum thadabaga chamanai haina MPCC ke president ke Megar Chandran phondokre. Aikogi inat masak khangmina se haiba tharam ngase hodokre. Lenana Supreme Court na Delhi Chief Minister Arvind Kejriwal bu Juna Amapawa interim bail bikre. Hausa Pausan on Bizari. Jinko ke narco terrorist na Manipur Tukana, Chancellor ba Lana Sida, Maite Lande Habasi, Malemda Unanabagi Pandam the United Committee Manipur na Luchingba, Miut Kangbo Ama, Tripura, Maso Bangladesh, Chananabagi Demalta, Ngasi Nungtil, Imphal Thadokre. UCM na Luchingba, Miu Kuntrani Pana. Saba mihut kangbo aduda paumi ahum handloom amasong handicraft ki miyoi taramatoi artist tarong doisu yauri haribatimba asina ngase Tripurada cultural access program pa amada sadugya kani amade Tripurada ahing ama leirabatungda hayam Bangladesh ta chatkani loinana Bangladesh ki tonga-tongamba maphamda joina tariba Manipuri singa hagthengnana unaduna Manipurda tholibai irangka asida Maite lande haibase khangangani hairi UCM ge president Joy Chandra konthozamna luchingba mihuta kangbo aduna Imphal thadokringaida Imphal International Airport da paumi sanga unabada Joy Chandra konthozamna phongdorokpagi matung ina numit taranigi Kongsat ase Manipur ge apun bage saktam ngangnaba amade apun bage saktam da singnarakpa khudimak thengnana bage pandam da zatpa kongsat amani loinana kumjali sangani kulumdoi ge megi tangka ahumdagi Manipur da thoragliba irang asi chenko ke narco terrorist sangna Manipur thugainaba jangsilapani irangka asida Maite sing lande habase Tripura amade Bangladesh da leriba Maitegi igi mari oiba singda khanganduna malenda sandungnaba khongsat amani haina phondorake darani gi khongsat ni darani khongsat asida aikoi adugulnaba aikoi traditional helungi team mi trama tho yaujari aduga artist ki team aikoi mi trom de yauraga media ga punna aikoi mi kunthrai pana sabat team ni aikoi gi pandam di Manipur gi apun saktam kaibe aroi Manipur gi apun gi saktam de singner ko kodima gi mayukta matam supada United Committee Manipur UCN lepani aibani aduga hairiba lan asida maitei khunai na lande sinku ki narco terrorist singna Manipur thugaina na sangsil lakpa lani masibu maiti bu pi bai che United Committee Manipur gi lengdra bo wakhan na ngasi gi miam da thamjiri All Manipur Working Journalists Union Amzugi RTI Salgi members Oidiba Manipur Times ke Paumi Komantem Dhanya Chandra ge Naurim Thong Livestream Laikai Dalaiba Mayam Dangarang Numidang Pung Nipanga Minini Pumangaram Tabada Kulai Matiksana Paiba Mioi Kangbo Amana Kihal Nambaki Tawangbo Amzo Amadi Editors Gel Manipur EGM na akan bamongda yaning da bapangdo kray Imphal Times ta phong ke ba pau amaka mari lenana paumi ke H Dhanya Chandra kihanbagi thawang haksina lauduna ngasi Manipur Press Club ki Gobru Conference Hall da amzo amadi EGM ge apumba mifamba ama pangthoktuna yaning da bapangdo pagaloinana phirep ke alore asagumba press ke ningtamba singnaba amadi paumi sungbo machin menaba honaba thawong asi yamna laibak thibani four wheeler ahumda lakpa khulai paiba mioi tararom aduna ngasi ayo pung tara phawb ke manungda Imphal West ke bapampa amada lakadabane hainasu Dhanya Chandra ge imang manungda khangalam ke state government ke mari lainaba authority singna Dhanya Chandra bo mayum maktada ke halambage thawdoka asida sinaba mioi singi mathakta loge oiba matik saba thabak Laukat pinaba haijari. Karigumba janaba miyo singi matata numit manganigi manungda thabag laukat rabadi amzu amadi EGM na akanba khongsang sing jangsinaba khanagani. Asigumba thawdoka asi matungda amuhana thon bigano amzugi Court of Conduct Local Assessment miyamna ikai khundabiyu. Pawamagi matangda karigumba lanai miyo natraga kangbuda pendaba natraga yaningdaba leragadi mari lainaba
media firm aduge editor natraga authority natraga amzu natraga EGM ga hana wari sanana bagi tansa pibiyo hekda khuthaba amadi kehanbagi thau thadopio haina amzu amadi EGM ba nege janin secretary singna khuyek biduna thadropa jerola mana phundoragle National Education Policy 2024 Manipurda Janare Hairagasu ngasi phawa mapung phana janadana leibaga loinana lengana topham thokpa sing ngasi phawa karimakta paikhatana leide hana Democratic Student Alliance of Manipur Desamge President Mayangbam Somosana Phundokre Wapamasi All Manipur Recognized Private Schools Welfare Association, Bisnupur District Recognized Private School Association, Private School Development Council, Thawal United Association of Recognized School of Manipur, Amadi De Samga, Punna, Kusamnaduna Foundation Stays under NEP 2020, Highway Hiramda Academic Discourse, Amma, Jain Dance Academy da, Pangtokiba, Taramba Amaga. Mari lainana phungdokhibani taramadada Manipur University ge retired professor W Nabakumana moderator oikhi samojana high NEP 2020 lakpadagi structure ke hondokre Manipur da NEP janarakasu lengana thabang mapung phana paikapedana leire foundation stage oiriba pre dagi class 1 4 ge angang singda tapinaba mapung phana train tawraba ozam asangwali angang sing NEP ge matungina tapi tambigadariba oza sing train tawnaba institution Manipur da leitriba asi labak thibani NEP na drop oina leiringai dege desamna lengakta taksing khrabasu tabako oina pakhatana leiri NEP ge matungi ena tapi tambinaba ningtina train tawba oza sing matik sana leitabaka loinana angang singda takadariba lairega dokaramba syllabus curriculum ge makada tapi tambigani haibasu khangmangamdre private school gina karamba qualification da phawge ozana tapigani haibasu khangandri NEP da imalonda lairek takbi tambigadabani hairi aduna oza adusu ningtina imalonda tapi bangamgadabane asugumba khudong sadabakya asi khannan nainaraka thabako oina paikhanaba lengangna taksengani discourse asida resolution da amasu khannaba loiraba matungda whatever logani haiki oza singse masibu train tawnanabagi institution se masi leite masi gamena mathukta loinana hariba sigumba foundational stage se masibu mapung phana fajana koi pang tawbung namnabagi damakta hariba national education policy sigi difference da state yoga koi foundational stage policy ma semba mathautai natragadi koi ngang hakyo na manage tawga leiragadi sida mai bosinga suba docha da mai sin tawda Lena Sohalaba Yimsingi State Laingangna Kaithadagliba Sampamasadi Loktakta Thum Thadabaga Chamanai Manipur Tokliba Thodok National Disaster Oina Lengaka Asana Loktopungamdriba Asi Santaga Mari Samnadre Haibatakpane Haina Manipur Pradesh Congress Committee President Kaisam Megachana Pondokre Wapamasingasi Thasiki Tang Mangada Manipur Len Yauba Akanma Nungai Nuksina Manghan Tahan Kraba Nauria Pakanglapa Assembly Constituency Manung Chanba Langthabal Lep Mayai Leka the Leba Saubamba Manau Tunge Yum Yangson Bage Kongsat Aduga Madi Lena Napondo Kibane Kembega Chandrana High Tasiki Tang Mada Tokiba Todoka Adugi Manipur Lengana Asopa Yum Sangedamang Lupa Kro Taruka Lak Marputara Kaitokle Haiba Asi Karamna Miamge Awawa Singda Yangadoribano Taudoka asi natural disaster ni haina state lengana central government taksendri bakarigino state amadi central lengaka anigi mari patrabara Imphal East yum lesang mga chatruk sokiba aduga westana lisang taruka sumna yangkai humdoi yum sokre haina lauthokre soklaba yum amamamda sumna dagi lupa lisang amadagi hena yembang ngamdriba asina mataukaramna miyamgi awaba Kangadoribano Maramba Aduna Yamtrabda Lupa Crore Sani Mathautai Manipur Lengana compensation that Pinaba
ꯂꯥꯎꯊꯣꯛꯈꯤꯕ ꯁꯦꯟꯐꯝ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯊꯣꯛꯂꯝꯕ ꯑꯣꯏꯔꯕꯗꯤ ꯅꯦꯆꯔꯅꯤ haina ꯂꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯗꯨꯅ ꯂꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯩ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯗ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯅꯦꯁꯅꯦꯜ ꯗꯤꯖꯥꯁꯇꯔ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ ꯑꯍꯦꯟꯕ ꯐꯟ ꯊꯥꯗꯣꯛꯄꯤꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕ ꯂꯧꯃꯤꯁꯤꯡ ꯂꯩꯐꯝ ꯂꯩꯇꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ national disaster oina laukhoki aduga central government ki achauba funding piduna suhalaba mayam singsida akhoi mating mayam ama central government ki piki whereas akhoi manipur dadi double engine government ni state sida hujik kaithoiba crore taruka lakh maudra se masidi yenthokpada Impal Ista Mi Thasge hoge batang mangada leni yauna akanba nongnong se situna Bisnupur district e tongamba khulsingda yum humdo kraba yum kubliba tin hudok lamlaba awaba taraba imungsingda Indian Red Cross Society IRCS Bisnupur district branch na koine satuna kudaki oiba rally material singa se yanthokre IRCS Bisnupur district branch ki secretary Dr. Huidromba Romand committee members sing Wahembam Tolangau Khoirapam Khogendro Dhanachandra Huidromba amadi atai thomi singso sarugyaduna Bisnupur district ke tongamba Khulsing Khasanjembam Phubala Sunusipai Naranchena Nachingba Khulsingda koina chatuna Tarpolint Kankal Hell Hygiene Kits Rele Material Sing Kudaki oina tengbang piki Amaromda Sentok Walaba Imung Sing Amadi Mapuroba Nauna Kanakrabi Nupi Singdasu Tarpolin Kankal Hell Hygiene Kits Sing Suyan Toki Imphal District Irinbung Police Station na Konba Kazipata Haina Khangnaba Lokol Amaga Tainana Leiba Kongba Turel Kongnungda Nupigi Sarupolanka ama leram lei Sarupolanka adu ngase ayupung mapamakairam tabada achat og singna thinarakibani matau karam na mafam aduda Sarupolanka adu leram lebano haiba chapsana khambangamdri loinana hauzuk phawgi oina masak maming khangdri mafamba aduda nupigi Sarupolanka ama leire haiba pau tabadagi iringbung police amadi forensic science ke kangulaktuna yangsalabtungda nungthingi pung amaga minute taratare rom tabada Lokhatuna Zenes Hospital ge mauta thangpre Tawdodugi matangda Iringbang Police Station case amasu Lokhatuna thigapa hawkre amaromda maphampa aduda Sarupolanka aduna lairamba matamda hawphi amasu taramkhe loinana makoka masaga pit ahum lom lamna taramkhe hairi Wabakai lamkai bazaboke matam sangna member ama oibata natana in lisangani taritage lisangani tarani thoi phawba chahi manga president ke pham param laba Youngbi Girls High School ge hana handmaster oramba mayangba manihar ngarang megi tang mapan sakun sanumita masage anapana maram oraga lekhidre maram asidagi wabakai lamkai bazabot ki emergency meeting ama board asage president morang them sajawna preside tawtuna ngasi pangthokna mayangba manihana lekhidabada awaba phongdokre awaba phongdokpa aduda sarugi yakhibasingna lekhidabage thawaina mapuge khuyada ingna chingna leruna ba minute ane 2 minute leptuna thawne zakhi lekhidraba mayangba manihana hinglingaida lamyanba ama oina tunga ba lamkyada kudamoina dharmagi lamda oza ama oina mahima singi lamda samaj ke karmi ama oibatana tana bazar asige chakhatharangi lamkyada lawamba thodang singbo ngasigi mifamna singthaki inata yokat love na senduna aikogi inat masak khangminarasi learned our culture lana our identity haina mingthonba mahiroi singda Naki oiba wakal loksang piba haudopaki tharamba mangase kaksang district ke lamedung da leba iramda mahikonda haudokre tharamaduda okram
Manglem Maite President Apunba Manipur Huyel Anglong Lupna Tharamapu Dr. Laurembam Surzi Deputy Register Manipur University of Culture na Adoiba Mitung Sanjam Awangba President Umang Lai Laiphamlen Yokhat Lob Longzam Tikent Maite Principal Iramdam Mahikond Langwidong Prokhambam Pibarent President Inat Yokhat Lob Amadi Hezam Rosant President Manipur Student Federation MSF na Akhanaba Mitung Sengko Oina Sarvyakhe Tharamase Pangthopagi Matangda Inata Yokhat Lob ke Secretary Thongamba Yaipaba Kha Ngambana Phongdorakpada Iramdamba Asike Mahiroi Shinda Huyan Lalongge Kanglon Singh Thangta Khunung Isai Pena Pung Shent Yumbalon Thaksi Khasi Thagalona Jingbage Wakal Lokshin Kaya Khangandana Abhava Tunglan Chap Ama Purangna Bapandam na Pangthokpani Wakal Lokshin ke Pibagi Tharampa Ase Mahiroi Shingda Mathang Pangthok Tuna Pandam Ase Yohana Bahonagani Asagumba Tharomasida Miamna so angamba mateng pangbiduna mai pakpa tharampa ama ONBU haina miang mi puning jingsilaki Manipur ge hausa ko iriba iranga sida kuki narco terrorist singna mori ge ima kondong lairimbi ge laishangbo thugaiduna mai tha khebana marampo oiduna chahi asige oina ima kondong lairimbi mori ge kum chanbage Ira Thongni Thoram Manipur Dance College Palace Compounda ngasi ima kondong lairimbi Thogat Lupna Sinduna Pangthokre British na India da matam sangna leiba yana basam lamba ek ahum lakliba July ge tangka amadege nauna samdoktuna chanaba hogudariba ase Apaba Kongtang ne haina Manipur University ke Vice Chancellor Professor and Lokendra na Phongdokre Wapama saying as Department of Law Manipur University na Sinduna Awareness and Sensitization Campaign on 3 New Criminal Law Bharatiya Nyaya Santiya 2023 Bharatiya Nagrik Suraksha Sanhita 2023 Amadi Bharatiya Sakshya Adhiniyam 2023 haiba thorampa ama Manipur University Court of Holda Pangthokpa thorampa aduga Marilaina na phondokibani Thoramaduda Manipur University Vice Chancellor Professor and Lokendra Manipur Bar Association Ambagi President P Tomsa Amade Manipur University Department of Law Head Dr. Yunam Premanandana Athoiba Mitungland to Oina Saluyaki Thoramaduga Marilaina and Lokendra na High British Legangda India da Hanbalakpa Matamda India ge Society ga Susinaba Honabada Hanadaki Lazaran Laba Traditional ge Oiba Education Loan Changba System Kaya Kangnaba Honarake Amadi Makoina India colonized Tauraba Matung Makatana Kuina Laitaba Yanaba Sugumba Traditional System Kaya Asi Makoyu Oiba System on Tokibani Masigi Manung Channa Lamdamba Asige Hana Leramba Logi System Kaya Sandakshan Jin Tauduna Indian Panan Court Indian Evidence Act Amadi CRPC Act Haudulangki Indiana Ningtapal Lengaka Ama Oiraba Matung Makoina Semaba Exinga Asi Lamdamba Asige Oiba Exingna Mahot Selegani Lagliba Zulagi Tanka Amadagi Indian Panan Court na Bharatiya Nyaya Santiya 2023 Indian Evidence Act na Bharatiya Nagri Suraksha Sanhita 2023 Amadi CRPC na Bharatiya Sakshya Adhiniyam 2023 na Mahusalagani Haike. So that he gave, in England, say during the 19th century, Macaulay was of the opinion that India is, in terms of education systems, in terms of the political system, and in terms of the social and cultural life, India, he believed India to be a very, very civilized kind of a society. Turen Wangmagi Mamanabi Tinba Chatkibi Arge Malim Sana Tehi Tarahumdo Isingi Iraidata Sankibadeke Ngarang Lake Hidre. Ngarang Megi Tanka Mapan Nungtingi Punga Hunga Minitara Mangataba Adwaida Kasar District Zoipurge Nongpok Tangba
magai cheliba chiri turel gi zoibo part 2 mayai laikai gi sosan ghat iraida arke malem sana sahi taram do apopa arke ranjit singha apopi arke sanathoi bidevi angang asi mamanabi ahumga loinana zoipur kanapur turenda wangmagi mamanabi anukobi nupi macha ama tindolam nabagidamakta mamanabi o neha ga loinana achenba isingda kumthaduna iroi minaraga lanthokpada achawa irei amadada sinduna arge malem sana irangnakhi mapu kanana bahona bada o neha su irangnaramki matampa aduda manak nakna leba turenda lengoige thabak suba mayang sanmi amana o neha bode kanbang amokhi adubo arge malem sana de kanbang amhodana isingi ireida adum lupthakhe hairi Pawa sitabada kudakta kunta aduke kunsa sangna arke malem sanabo pungka ama makai changna irutuna thebada phanglaktrabage mamai thangda SDRF Department Selser Government of Assam ki miosheng laktuna water pump board season odana thebada numidange pung nipanga minute 35 tabada phangmangamki tungda angangka adubo Zoipur Police Department ke mioshina post mortem ke tamakta Selser Medical College tapu ke haide Kalengi humni pamba numipo maitai yening hunba numet haina LSTB na pangthokre Lining hall Nauria Pulona maitai makeup thok Hanbiram laba matung kumzale sangma chamapan nipumanga kalengi humni pamba numita wangkai thambal khokta ahanba oina lamyanba ahal taret mengo oina Palabada Takelambam Bokul Purkhambam Surchant Purkhambam Ibomcha Angom Nungshidai Angom Lila Lukramp Ibotont Toijam Yamani Amadi Tauna Paraba Lamyanba Ahal Singna Maitei Hinganaba Amadi Imalona Sakpa Sonba Haunaba Kambi Mai Paiduna Sadi Watsakiba Adubo Ningsing tuna haikat laikat tamduna ikai khamnaba utpani numita si LSTV na chahi kudenge ningsing thoram pangthokna haurakliba mirol da thangna pinanabage lamsing maira oina dabage phiraba amasu laukhre ngasi lining thau sana mahi sanglena pangthokpa thoram pa aduda LSTV ke pautak loi moirang temp naudalen khomba LSTB के Vice President Vidyapati Shansam LSBT के Member Secretary एम Sibadata Luwangso Sarugya Khibaga Loinana Pung Isai Loishangi Oza Indiragi Kangpuna Kalengi Humni Panban Numita Mari Lainana Ishai Kudon Tamki Election के matam lakpada Fazakraba Maira Paibige Masagasi Heg Thian Nabage Mami Urekliba Asi Yaningte Haina Nongsobi Infanta Palempe Ima Upon Balup Nimpalge General Secretary S. Santi Lemana Pondokre Wapamasi Asi Nongsobi Infanta Palempe Ima Upon Balup Nimpalge Tararak Suba Mapokumange Taurampa Ama Manipur Press Club Ke Lokdaka Hold Up Pangthoki Baga Marilaina Pondokibani Taramatuda All Manipur Women Social Reformation and Development Samaske President T.H. Ramani upon Manipur Kanba Imal Lob Uncle Ge Advisor K.S. Anandi upon Manipur Kanba Imal Lob Uncle Ge President L. Nganbi Nongsopi Impalt Palem Ima Punba Lob Nimpal Ge President T.S. Ibeyama Nongpok Lengak Apanba Nupilu Ke President Y. Mema Tammi Chingmige President Y. Momont Anulge President L. Pramo Thobal Image President Tim Bimola Ichange President T. Premita Machalemage President Amusanasu Saruyaki Tarambadage Manung Channa Nimpalge Hana Thau Puramlaba Laikidraba Singe Maphamda Leishu Katuna Ikai Khamnaba Utke Tarambadaga Marilenana Nimpalge General Secretary S. Santi Lemana Hai Lamnamasida Ladiba
maira paibi singe thauna ase aduke matik singthan ningai ni kanagumba amatana matok tamba ngamlaroi daba thodangka ama chauna lotuna lagli adubu election ge matam yaraklabada maira paibi ge phazaraba mami adubo hek mai leithopagi mami amata regleba asi tasengna nuaite lamda masigi samilon ta amadi chakwat thorang kyada sotha regleba asi punna lingzent manana honamindatuna hena phaba khunai ama ohenaba honaminaba ama changi Nimpalna Manipurgi issue kyada sarugi aduna lagli amati makatana so yakhegani haina phondoke phanga ibase akoi ta sengni sai ju kar maina muthat ka thake aduga manipur khonai da lai bi sai su singje karam na kan gadagi haibeki wahang to laina akoi phong thangjilaga thabak tawam to ena khanjei aduna manipur lai riba ima indol se nem adigi ipung ipa singna punamak tasimina dana iramda manipur khonai ase kamina bada akoi thamoi sengna kamina si haibase ai ngasi press ki mafam dai thamjari Lok Sabha Mikhal ge aroiba tangka ke buhata thadanagadaba Numed Jungi Tangka Ama Pauba Delhi Chief Minister Arvind Kejriwal bu Supreme Court na interim bail pekre. Delhi Liquor Policy Wathokta Chennai Haidana Enforcement Directorate ED na Kejriwal bu maski tang kunma thoida phakibani. Jungi Tangka anida Kejriwal Tihar Jail da amot changlakadabani belgi matam sangtoktaba mathangi hearing da kanagani haidi. Kejriwal da interim bail piraduna Supreme Court na phongdokibada Atai casing na Sangdam Nagum se Numet Kumathoini Asida Kenabakari Mata Lairoi. Delhi ki Lok Sabha seat Terikidamata campaign Tawada Kejriwal bu Yauba Yahanaba Mahaki Timna Yamnakana Honeribadi. Justice Sanjep Khanna amasung Justice Dipankar Dattana Saba bench aduna Haikibada Kejriwal da thamleba bail condition ga Raja MP Sanjay Singh da thamkeba bail condition ga chamane. Hausak sanibagi pauda Naurem Youth Voluntary Association Niva Naurem na sinduna Nambol Naurem da chatriba 6 mini boss volleyball tournament 2024 ge semi final match sing asi sanakre. Ngasi ge semi final match sing da DVA na Niva bo set ahumda point 25-20, 25-20, amadi 25-19 na thoiki. Atopa mes amadana. Ami midona USW Shibo set ahum amada point kumanga kumathoi tarataruk kunmanga kunta amadi kunmanga taratare ta thoidana volleyball tournament asge final da DVA amadi ami mido changkre. Khathonga Wang Laika Youth Club and the Library in Sinduna second state level Ibudo Bakamba Trophy 6-man aside day and night football tournament 2024 team Khathonga Wang Laika playground da ngasidege haukre. Tharamada Manipur Game ke Revenue and Yaske Secretary Namoy Jump Khadabatar Singh Nambon Police Station ge OC Maimam Ziten DPU VO Nambol ge Secretary TS Lamjengba Kumanta Amadi Lenga Kasagi Education Minister Loinana MLA Nambon Assembly Constituency TS Basanta Kumar ge PROCH Nanduna Athoba Mitungle Loina Saluyake. Ngasi tournament asida team control ni trainer Saru Yari Loinana Haudopa Numit ge Ahanba Master TSFA Top Sipai Amadi Joint FC Achan Bigai Sanake Mas aduda Zont FC na TSFA bu ani amada maitiba peki. Hausagarabda maroiba pau amane pisari. Maitilandi habase malemda unanabagi pandamda UCM na luchingba mihuda kangbo ama Tripura amade Bangladesh ke damang ase Imphal thadokre. Lena Solaba Yum Singi State Lengang na Katharagliba Sampamba City Loktak da Thum Thada Chamane Haina MPCC ke President Kem Mega Chanana Phongdokre. Aikhogi Inat Masak Khangmina se haiba thoram ngasi dokre. Loinana Supreme Court na Delhi Chief Minister Arvind Kejriwal bu jungi tangka ama phawa interim bail pikre.
इमेज पाउदाम असगदे मतंग सदलोइचरे मेंग ताबिरि बेसंग अमुका हना खरमसरे